Governor gi speech ta ngasai Manipur gi economic package si ngasai piraiba ngasai khoi mayam na kano ta we na Manipur da pi je self sustain we na ba extraordinary package ama da ka we ha se mana hai gi ba khoi ta hu de ba simile ko secondly mamang na palam ma lenga na mayam malem sin thungai khangna ba khoi gi drug ki we ba popi tha bai matang forest ki lam encroachment to bai matang de ate le dena ko sigi matang sida kari sarkar sina paikat na honari amadi achievement kyam le re ha ma hasigi magi speech ta yaud de ba ko sima le re adegi hasigi internally displaced person mayam sigi mayum da hanjan bagi se akak na matam da hanjalan gani ha bi chumi to bu masida hasigi akoi gi sida yamna kani ke da akoi gi bias oi ba mong da even central government na dei any sina ba da bias oi mong da irak pa mar ta yaure se ngarang han akoi gi moina maming thonjaba German road ne hari ba lambi se kari gumba hill kanoga mainland India ga have society social connection je walak pose masi Imphal Valley da phawra chatpa yadabnina madugum dakar level lei targadi madugi lambi do semu haina recommend tor pagi time ta ma irei se masi matang sida masi gumba irak posida akoi gi valley dagi thokpa yadaba adugumba community achoba lei se masi gi community sina chatpa yadaba gi matang da karam ganda charan gadagi haibaduna hena maru ne haba dagi sima lei then akoi gi hoi governor na political party de advice to the yaponte adubo amom de yenganda independence day gi governor gi speech se phai natraga phatte magi speech sida public ki oiba adugumba outrage oiba jaga sida public the confidence measure puba yaba adugumba wa yawi natraga yawi yaude ha assessment to gi political party am tana masi statement am ta thokte ba masi no ale dana ko masi khabar statement am ta yaude governor na gi da akoi political akoi na NPP na kanona ngasai kanona NPP or ngani na hana khoi mi kunthai na kani na hana gi ex kanona finance minister biramba khoi Joy Kumar na hana DC so biramba mang na pan gi ko moi party de so assessment nam ta leite khoi sarkar gi political move five de assessment le dam se Narendra Modi na independence day gi speech kang do criticize to mi me am su yaure ma bu appreciate to mi me am su yaure ko ani gi balance ur ga na praja je just to ne ba khoi gi usik le ba political system sina mana ngang se to ni na drang moi have do akoina just to do ne ko aduna masi ai overall yenganda ai gi personal wakalon da ko masi kamai to ge da personal wakalon da kamai to ge masi akoi gi hojiki akak na matam hai bse akak ma matam da ding moi aduga tamna magi ka ni stage by stage pu bangam bagi kano di lei gani hojik maksu mangai akoi escort piraga jiribam lambi se chale highway wani escort people the only Meitei Khaktani chappa yadrise akoi somna kan Meitei Khaktani chappa yadrise thaina di timing am le meba magi nungdang na chappa yaroi kholoi adu tawe any community oisno leiba crisis na ado community khara gi di crisis leiba ko Meitei na chake haiga di heta yadaba escort ta chatta di yaroi haiba aduga atopa community akoi atopa community Meitei Pangan Nepali adigi Rongmai Chinnaw den Nagas leidana ko Meitei bu natragadi anytime chatpa yabai condition je hojik se mayam jelum chatna re ai tare ko adura masigi oiba disparity akoi gi thak manadaba miyeng yeng base masigi potsi karam kanna kamaina loisan gadoi no haido sakarna madu clarity am pi gidamne aduguma clarity pi bam tang ngamdana akakna matamda akoi loisan gani na haiga centrally laiba funding do na sum mayam da yelaga sum thamaga mayam je sor hola laga oxygen ka tang pi ba ko oxygen piba aduga oxygen do lothoga masa mathanda hingbagi capability di pi da adugumba khunai ma oirak ta gadi akoi je yamna mangjagani aduga handak se mamang da leramba independence day gi thoram sing dagi hendoktana thoidok endokna indianize tawai mong amasu ui ko ada ngasai gi akoi gi kanona hoi India independence day ni akoi ju celebrate taw yauri bini ada akoi celebrate taw yauri bini hoi look khara na independence day boycott tawi ko adu maximum mi ya maloin mak celebrate taw yauri na haibi yare bo jikti ko ada celebrate taw yauri ba sigi marak ta over oina akoi celebrate taw thokidana ngasai akoi gi hujik leiriba Manipur gi present crisis adigi community mathang da laiba gap ka se urakta bida akoi ngasi di independence day ngasi di republic day ni ngasi na Diwali ni hayeng na keroni chakau bane na akoi loina mak celebration gi level ama leba pen da matam da celebrate si baw tang di tawrge da handa ki di kara pen re tangai phadana si baw tang tawrge ga praja je adui mong da udre bo jik se ko aduna celebrate taw da hendo ki dana akoi gi asengba hak ai tare constitutional right akoi gi right article me ama india ko adugi article sing do phangba ngamaktra ga di maduda akoi na kayani ko voting da karida adagi akoi na chari ba cheng si akoi na mina dan biraga akoi na chabai mong da sum chakhini aduna
अकंगनो मतमददी ngam adu sarkar na honari se kitanga hena praja gi mai de clarity urakpa political parties na leiriba thabak sing jibu khara sarkar semo na traga vote tawse haiba na tana haiba poto khara criticize tawba budget tagadi criticize tawna reidana ko adu mado ubagi praja na u dabase masi laibak thibane na sumain tamjage okay am fasan thamrige khogi matam laptop na thamle harbse khogi yamna thuna khogi janghan basu oisano hayam dunia khogi maroina internally displaced persons sing sina so khoi khongjang ting junction club su lera bani khogi yamna suna makhoi gi mayum da hanjal han biro khoi shira basu isagi yum da sizage chaba chada ba thidan habigi pot su lai khrabani ai